Kamjong district ki Sotun Hainasu Khangnaba Somthar Khul Da Thaknaba ising Phangdabana KHUNJA sing KHUT Da HAPNARE HAINA Khul ASIGI MEEYAM na PENDABA PHONGDOKNARAKLI Hiramasiga mari leinana Khul asida pangthopa paugi mifam amada Sotun Khul gi hanagi headman Thangmi Phungluina Hai Kamjong Kangpopi Tengnopal amade Thobal district ki Langdai from Oiba Thobal district ki Ingurok tege Supnatege kilometer ama anita bak lakna leiba Khul asida MGNREGA scheme natana lenga ki karigumba scheme amatage kanaba Phangdre Pumnamak asidagi khwaidagi maru oiriba thawai panba khudingmakna hingbada soifadana changba thaknaba ising phangdabana awabagi mathakta awaba haibadu oire Khul asi jipidagi haurakpa ingurok turel paringda leibana mahausadagi turel asigi ising sizinaduna lakpani adubo lanai khudong chaba khara khakke khanba mioi kharana achauba machine kaya sizinaduna loknung amasung lok mapandagi nung kothoktuna sanda lambi onthorakpana turel asi ngasidi maming khaktagi oina leide turel asigi ising ase ka henna naibana imungi thabak sengda sizinabada fawba hangoiba faunare adum oinamak hingnabagi lanfamda khunja singna mafamda ising luthapam semduna ising ase thakchana duna leide Turel ase Sotun Khul khakta natana ingurok nongpok sekmai ukhongsang hydroipok pina chengbagi khunja singna so sizinaribani Turel asigi mahosa gi saktamda honglakliba asina khunja kaya kham thengna wahalle ingurok amasung nongpok sekmai gi khunja singna hiram asigi matangda meeting changbinaba lengakta kayara khanna haisakiba leikrabani Turel asibu luna na thamnaba hotnabada changsilakpa khongjang khudingmakta Sotun gi khunja singna so saugatkani Khul sing ase nongju thada ichau thoklaga nong tadaba matamda ikang thoktuna chahi chuppa awaba mayok na dun leibana mari leinaba department singna akhanaba meeting changbiu